ꯀꯨꯔꯦꯁꯀꯤ ꯅꯤꯡꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯖꯍꯧꯈꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇ ꯑꯣꯏꯈꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯅꯣꯏꯔꯒ ꯈꯥꯡꯈꯤ꯫ ꯀꯨꯔꯦꯁ ꯃꯈꯣꯏ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗ ꯐꯝꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯂꯪꯐꯩ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯆꯠꯂꯤꯉꯩꯗ ꯂꯝꯕꯤꯗ ꯃꯤ ꯑꯍꯨꯝ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯈꯣꯏꯗꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯃꯁꯨꯡ ꯃꯍꯥꯛꯒ ꯂꯣꯏꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯥꯀꯥ ꯀꯧꯕ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯖꯧꯁꯥꯝꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯈꯟꯊꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯐꯥꯔꯒ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯅꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯤ ꯎꯠ 100 ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯄꯨꯜꯂꯒ ꯊꯝꯕꯅꯤ꯫ ꯈꯨꯗꯛꯇ ꯃꯥꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯔꯝꯅ ꯆꯃꯝꯅꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯍꯧꯖꯤꯛ ꯃꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯝꯕꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯃꯥꯡꯗꯒꯤ ꯆꯠꯈꯤ꯫ ꯃꯈꯣꯏꯁꯨ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯈꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯨꯔꯥꯀꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯎ ꯇꯝꯂꯝꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗ ꯃꯈꯣꯏꯅ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯁꯨꯔꯥꯀꯥ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯐꯝꯂꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯗ ꯍꯥꯏꯔꯛꯏ, ꯁꯒꯣꯜ ꯑꯁꯤ ꯃꯛꯀꯥꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯈꯣ꯫ ꯃꯅꯥꯏ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯃꯛꯀꯥꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯔꯥꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯛꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯃꯛꯀꯥꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯈꯤ꯫ ꯁꯒꯣꯜ ꯈꯣꯡꯊꯥꯡꯒꯤ ꯎꯐꯨꯜꯅ ꯄꯨꯝꯃꯝ ꯃꯝꯍꯜꯂꯝꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯡꯅ ꯊꯧꯈꯤ꯫ ꯁꯨꯔꯪꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯀꯌꯥꯕꯨ ꯑꯜꯂꯥꯍꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯑꯣꯏꯊꯣꯛꯂꯣꯏ꯫ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯊꯝꯈ꯭ꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯈꯨꯗꯣꯡꯊꯤꯒꯗꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯂꯥꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯌꯧꯒꯗꯕ ꯈꯔꯇꯃꯛ ꯋꯥꯠꯂꯤꯉꯩꯗ ꯁꯨꯔꯥꯀꯥꯕꯨ ꯃꯥꯒꯤ ꯁꯒꯣꯜꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯁꯨꯔꯥꯀꯥ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯁꯨꯔꯥꯀꯥꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯀ ꯁꯒꯣꯜꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯊꯨꯅ ꯌꯥꯡꯅ ꯊꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯅꯨꯡꯁꯤꯠꯀ ꯂꯝꯖꯦꯜ ꯇꯥꯟꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯇ꯭ꯔꯤ ꯑꯃꯨꯛꯀ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯁꯨꯔꯥꯀꯥꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯈꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜꯕꯨ ꯂꯥꯛꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯛꯀ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯣꯟꯊꯔꯝꯃꯤ꯫ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯁꯒꯣꯜ ꯑꯗꯨ ꯑꯗꯨꯝ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯈꯣꯡꯆꯠ ꯑꯍꯤꯡ ꯑꯃ ꯅꯨꯡꯊꯤꯜ ꯑꯃ ꯍꯧꯈꯔꯦ꯫ ꯂꯝꯕꯤꯗ ꯌꯦꯛꯅꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯑꯃꯗꯤ ꯌꯦꯛꯅꯕꯅ ꯇꯨꯡꯂꯣꯝꯗ ꯏꯟꯅꯔꯛꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯑꯕꯨ ꯕꯀꯔꯁꯨ ꯄꯨꯛꯅꯤꯡ ꯏꯪꯊꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤꯗꯃꯛꯇ ꯋꯥꯔꯝꯕ ꯑꯗꯨꯁꯨ ꯀꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯊꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯆꯥꯏꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯍꯛꯆꯥꯡ ꯆꯣꯛꯊꯔꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯇꯝ ꯈꯔ ꯄꯣꯊꯥꯕ ꯑꯁꯤ ꯑꯕꯨ ꯕꯀꯔꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯌꯦꯡꯉꯤ꯫ ꯆꯤꯡꯗꯨꯝ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯃꯐꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯦꯞꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯄꯣꯊꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯃꯦꯡꯒꯤ ꯃꯎꯟ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯄꯨꯔꯛꯈꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯂꯞ ꯐꯝꯂꯒ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯔꯕ ꯃꯇꯨꯡ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯄꯣꯊꯥꯔꯝꯃꯤ꯫
नुमितना मागी खोंचत खरा कुम थकिरमी मखोगी मनाक्ता हमें शेनबा मी अमना हमें शेलमी अबू बकरना हमें शेनबा अदुगी मनाक्ता चलगा हमें मकोम खरा पीना बायरमी हमें मकोम मधु पुरकलगा अबू बकरना मोहम्मद सल्लल्लाहु अलैहि वसल्लम पी हमें मकोम मधुदा इसिंग खरा यानचलगा पीरमी मोहम्मद सल्लल्लाहु अलैहि वसल्लम थकलबा मतुंगदा हारी अखोय हुजिक मफम असिदगी अमुक्का चटपा हौबना फगनी असुम तौदुना मखोय मफम असिदगी अमुक्का चटपा होरमी इखंग खंगौदना अबू बकरना खारोमदु यंगलमी कनागुंबा अमा यांगना मखोयगी माइकैदा चंगसिलक उरमी अबू बकरगी थमोय चोंबा होरकी अदुगा हायरकी अल्लाहगी रसूल अखोयगी इथक्ता लांदारकदबा माली अदुबो अल्लाहगी रसूल दी करी अमत्ता नाचुंग लमदे यामना तपना इंगना हायरकी अबू बकर तपथौ अल्लाह अखोयगा लोइनरी अचुंबा सुनी अल्लाह मखोयगा लोइनी सुराकागी सगोल यामना नक्सिलखी महाकी मसक अदु सिंग उबो फंगलमी महाकी सगोल की खोंथांगी खोंजेल नाकोंगदा असुम असुम नक्सिलखी अदुबो इखंग खंगोदना महाकी सगोल अदु खंगतु तुरमी हंदकी खुत्तु असिदी महाकी मखोंग कुउ फावबा लेबा मनुंगदा चंखी अदुगा महाकी सगोल अदुसु थरो थरो ओनकी महाकी ममाय अदुसु लेमायदा उपसिनखी मरम अदुना महाक अमुक्का हौगतलगा मांगलोमदा चंगसिनबगी पांगल लेखिदे सुराकाना मान तौरीबा असिगी अफबा मही फंगलरोय हाइबसी खंगम ngamlami aina tawriba khudimuk asi alani yadre haibasi magna khanglammi mahak mafam aduda lepki aduga muhammad sallallahu alaihi wasallam amasung maga loinaribasing adugi maikeida olaga kanna lauri ai jo samgi machanupa surakani ngahakta ngaibiko ai karigumba khara haijaningi mapugi maming lauraga haribasini aina nakhoida amangata amata thokhaloi इंथाबियो आइना नकोयदा करिसु तौरोय मोहम्मद सल्लल्लाहु अलैहि वसल्लम ना अबू बकर दा हायरी हंगु अबू बकर मा करी पांबनो अबू बकर ना हंगी हायो करी पामी अबू बकर ना सुराका दा हंगलमी सुराका ना हायरी तंगदु लेता नबगी अईबा अमखा मोहम्मद सल्लल्लाहु अलैहि वसल्लम ना हारकलिबा वाफम अदु यारमी अदुगा अबू बकर ना इनबा अबू बकर दा इनबा हायरमी सामोन मचेत अमदा अबू बकर ना मोहम्मद सल्लल्लाहु अलैहि वसल्लम हरप खुदिम इरमी अदुगा सुराका द पिरमी सुराका आई बसोन मचेत अदु पुरगा महाकी सगोल अदु थौरगा मकारोम द चतकी थोखरिबा थौतोकसिंग असि सुराकाना कना अमत्ता द खंगन खिदे महा खुजिक मोहम्मद सल्लल्लाहु अलैहि वसल्लम बो यामना नुक्सिजबा मी अम ओइकी मसिगी मतुंगदा मका दगी मोहम्मद सल्लल्लाहु अलैहि वसल्लम थीबा चतनबा वफम हेक लाकपगा सुराकाना वफम सिंग अदु थैदोखलम्मी अदुगा थिंगदुना लेरम्मी